ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯔꯥꯟꯕ ꯃꯥꯏꯕ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯨꯔꯥꯟꯕ ꯑꯃꯥꯏꯕ ꯑꯅꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯤ꯫ ꯗꯥꯃꯦꯟ ꯑꯃꯗꯤ ꯖꯕꯤꯔ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯃꯈꯣꯏꯅ ꯄꯨꯟꯐꯝ ꯑꯣꯏꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯄꯣꯠꯁꯤꯡ ꯑꯗꯣ ꯌꯦꯟꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯄꯣꯠ ꯃꯆꯥ ꯃꯁꯨ ꯈꯔꯁꯨ ꯍꯨꯔꯥꯟꯕꯁꯤꯅꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯈꯔ ꯆꯥꯎꯕ ꯄꯣꯠꯆꯥꯎ ꯑꯃꯨꯛꯇꯪ ꯍꯨꯔꯥꯟꯕꯗ ꯆꯍꯤ 1-2 ꯆꯥꯕ ꯌꯥꯕ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯍꯨꯔꯥꯟꯁꯤꯕ? ꯑꯁ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯉꯥꯛꯇꯅꯤꯗ"꯫ ꯃꯇꯝ ꯑꯗꯨꯗ ꯖꯕꯤꯔꯅ, "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯁꯤꯁꯨ ꯁꯅꯥ ꯂꯨꯄꯥꯅꯤꯅꯦ꯫ ꯃꯤꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯁꯤꯡꯁꯤ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯖꯕꯤꯔ, ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤꯅꯤ꯫ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ, ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯇꯪ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯆꯪꯁꯤꯗꯅ"꯫ "ꯑꯁ ꯗꯥꯃꯦꯟ, ꯀꯔꯝꯕ ꯏꯃꯨꯡ? ꯑꯩꯅ ꯈꯪꯉꯛꯄ ꯌꯨꯝꯁꯤꯡꯗꯤ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯅꯇꯣꯝꯇ ꯆꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯅꯦ? ꯑꯁ ꯉꯥꯏꯈꯣꯗ ꯖꯕꯤꯔ, ꯌꯨꯝꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯁꯤꯠ ꯅꯥꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯅ ꯐꯖꯅ ꯍꯪꯂꯕꯅꯤ꯫ ꯌꯨꯝ ꯑꯗꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯅ ꯁꯥꯗ꯭ꯔꯕꯁꯨ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥꯗꯤ ꯌꯥꯝ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯃꯃꯧ, ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯄꯩꯁా ꯂꯣꯏꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯁꯅꯥꯁꯤ ꯈꯥꯡꯌꯦꯟ ꯂꯩꯕꯖꯥꯠꯅꯤ꯫ "ꯏ, ꯑꯗꯨꯒ ꯉꯍꯥꯟꯉꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯣ"꯫ "ꯑꯁ ꯖꯕꯤꯔ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯍꯜꯁꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯆꯪꯗꯦ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯍꯜꯁꯤ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯑꯗꯨꯅ ꯃꯥ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯆꯪꯁꯤꯔꯥꯗꯅ ꯑꯩꯁꯤ ꯃꯥ ꯁꯤꯕ ꯉꯥꯏꯔꯤꯕꯅꯤ"꯫ "ꯑꯁ ꯌꯥꯔꯣꯏꯗ ꯗꯥꯃꯦꯟ, ꯅꯪꯒꯤ ꯋꯥꯗꯨꯗꯤ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯍꯩꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ, ꯍꯌꯦꯡꯁꯦ ꯌꯨꯝꯗꯨꯗ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯌꯦꯡꯂꯨꯔꯁꯤ, ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯁꯤ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯗꯥꯃꯦꯟꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯅꯔꯗꯨꯅ ꯖꯕꯤꯔ ꯑꯃꯗꯤ ꯗꯥꯃꯦꯟ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯗꯥꯃꯦꯟ ꯑꯃꯗꯤ ꯖꯕꯤꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃ ꯊꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯗꯤ ꯃꯤꯕꯨ ꯁꯨꯝꯗꯨꯅ ꯊꯝꯕ ꯉꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯥꯡꯅꯔꯤ꯫ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯣ ꯗꯥꯃꯦꯟ ꯑꯃꯗꯤ ꯖꯕꯤꯔꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯗꯥꯃꯦꯟ ꯑꯃꯗꯤ ꯖꯕꯤꯔ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯅ ꯗꯥꯃꯦꯟꯅ ꯍꯥꯏꯕ ꯌꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯕꯤꯔꯅ, "ꯍꯥꯏꯒꯨꯝꯂꯗꯅ ꯌꯨꯝꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯌꯨꯝ ꯑꯃ ꯃꯥꯟꯖꯔꯒꯁꯨ ꯃꯅꯨꯡꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯂꯩꯔꯝꯒꯗꯕ, ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗꯕ ꯏꯃꯨꯡ ꯃꯥꯜꯂꯤ꯫ ꯆꯪꯂꯒ ꯌꯦꯡꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ"꯫ "ꯑꯦ ꯉꯥꯏꯈꯣꯍꯦ, ꯅꯪꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔ ꯆꯪꯗꯣꯔꯤꯕ? ꯑꯁ ꯑꯩ ꯇꯧꯒꯦ ꯂꯥꯛꯁꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯕꯤꯔꯅ ꯗꯥꯃꯦꯟꯕꯨ ꯃꯅꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯖꯕꯤꯔꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ, ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯕꯤꯔꯅ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯤ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯃꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕ, ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯊꯤꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯂꯩꯕꯨ ꯂꯩꯕ꯭ꯔꯣ"꯫
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯗꯨꯒ ꯃꯥꯏꯕ ꯍꯥꯏꯕ ꯑꯍꯣꯏ ꯃꯥꯏꯕ ꯑꯃ ꯂꯩꯌꯦꯗꯅ ꯇꯥꯛꯄꯤꯔꯛꯏ ꯈꯔꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯃꯤꯗꯨ ꯃꯁꯥ ꯄꯥꯔꯒ ꯋꯥꯡꯉꯒ ꯃꯤ ꯈꯔ ꯃꯨꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯅꯪꯒꯤꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ ꯑꯃꯥꯏꯕꯗꯣ ꯊꯣꯛꯂꯛꯑꯒ ꯅꯪ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯑꯁ ꯌꯥꯎ ꯗꯥꯃꯦꯟ ꯅꯪꯁꯤꯗꯤ ꯄꯪꯉꯤꯗ ꯑꯃꯥꯏꯕꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯛꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯁꯤꯗꯤ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯆꯕꯤ ꯅꯪꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤꯅꯦ ꯐꯔꯦꯍꯦ ꯌꯦꯡꯊꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯕꯨ ꯎꯕꯗ ꯑꯩ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯕꯤꯔꯅ ꯗꯥꯃꯦꯟꯗ ꯑꯁ ꯁꯤꯗꯤ ꯅꯍꯥꯕꯨ ꯑꯣꯟꯊꯣꯛꯅ ꯑꯣꯏꯔꯤꯗ ꯁꯤꯒꯤꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏꯅꯕꯨ ꯍꯥꯟꯅ ꯁꯤꯕ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯇꯧꯗꯣꯔꯤ murum sonabadu tabada haladuna ai kedoragini nabani na murum sonaraga leiribuduba kariyuna kuni na hainibudubo kari tana saibano ne matuta chabina ipu amaiba sumdobani aigi yumdagi ngarangsi yamlaba sanalu pamba mama min huran bikri madudu kadaida leibaki haibadu amutang ojana yengbiba hairagati haibeta karigi haitani karigi yengdani yengthok sungaidana yenge ngahatang layuko asumna hairaga amaiba aduna ahal aduna murum lewa khare solaga mahaki khubak aduta solaga mamaga danthari madugi matungda mahakna yamno munna karigumba khara admak yengni adubu adumni yengni matamadu dhamena masigi amaiba sina ibanisi huran bane ado khangkhradi phajarani maduta chabrina tumil leyu haiduna khojini sigli ahal adudi mangakto yetamu oidamu ur leiduna karigumba amabu yamna chingna yengugum tawri madugi matung ngihak leraga ahal ado min pangthorakli aduga ibungo nangi mangki hariba chanalu pasi tasengna di mangki ko ahoi mangki ado aina yengudadi uba phangdre he nangi yum masisu yumdong pok oina tawi ngai khun he kayam yamba sanalo panone ipu amaiba yama pudi yabarati adubu laita laira bai khoidadi yamna yam khraba jani sana adubudi san ama makhai muktani da ihi ado aina yemdadi phangdre atopa maibi selun bi mayam ama lairibani makhoida haifeta amu kangu ge bro oja hoi ado oja karigum tu hangjigini hayo makoina aigi yummadu phakairaga changlakpadu aina sukhang khangkiri aduk chawkhraba yummadu makoina phakairaga changlakpadu aina takijiba ukhijibudu moina kari lewa mantra sijinaba jan ei adu dine mi shumana balewa mantra haidani bise madu tawkhrabadi nakhoiga si pop tana tumkhidoribani madumna tawraga makoina nangi upu amati thongsingdu phakaire hairaga poto huralibani ai madugi lewa lairon du khangradi yabna tya haiba ado oja so madu haibi bro ai kari gi haitani adubun hai makhoina adumna taroklabasu aidi ilailana aduma khanggadoribani itaw ahau kayurugi tawdime kayuruna mangul leiramiduna as wakalla makhalibani ne nangsu hangningba leradi hango hange ado ipu amaiba मीना अखोइगी इमुंगदा अदुमना हुरामा चंगको मतमदा अखोइदा खंगनबा लेवागा लेब्रो लेरबदी अमतन ताकपियुने लेवाबुदि ले अदुबु नखोइदा ताथोकपदि यादिको नखोइना मसिगी मतंगदा खंगनिंगलबदि नखोइसु चाहेन जुहेनबा ताबनी नत्रबदि सिदा पारोय हाइरिबा फरे अदुदि इपु अमाइबा अखोइ अमुक चचरगे फरे यौख्रो हाय matung nakoida nungai tabal leirabadi amuk lauko asumna haineraduna damen amati chabir amaiba adugi manaktaki parap tholakhi matam adu chabirina hajiti khangedana lewa mantra tawraga makoigi mung dahura ma changbasi pak yagadaba mandi maramdi amaiba sina mina lewa mantra tawraga changakpadu mana khangani haibra kainom so hairi maramaduna ibani na manaraga
ꯑꯍꯜ ꯑꯁꯤ ꯀꯧꯊꯣꯛꯂꯕ ꯑꯅꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯗꯨꯗ ꯌꯦꯡꯕ ꯆꯠꯂꯤꯉꯩꯗꯨꯗ ꯅꯪ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯥꯒꯤ ꯏꯃꯨꯡꯗꯨꯗꯒꯤ ꯍꯨꯔꯥꯜꯕ ꯌꯥꯔꯦꯀꯣ? ꯉꯥꯏꯈꯣꯅꯦ ꯆꯕꯤꯔ, ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯑꯃꯥꯏꯕꯗꯨꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯨꯔꯒ ꯃꯤ ꯑꯃꯇ ꯂꯥꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦꯗ꯫ ꯏꯍꯦ ꯗꯥꯃꯦꯟ, ꯀꯔꯤꯅꯣ ꯅꯪꯁꯤꯕꯨ ꯉꯍꯥꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯦ? ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ? ꯅꯪꯁꯤ ꯌꯥꯝ ꯄꯪꯁꯤꯜꯂꯝꯃꯤꯅꯦ꯫ ꯀꯃꯥꯏꯅ? ꯑꯩ ꯍꯥꯏꯒꯦ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤ ꯑꯃꯕꯨ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯍꯟꯒꯗꯕꯅꯤ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯔꯤ ꯃꯇꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯗꯨꯕꯨ ꯑꯐꯕ ꯁꯥꯗꯨꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯀꯧꯔꯨꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯤꯕ ꯑꯃꯗꯤ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯤꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯁꯨꯡꯀꯣꯛ ꯀꯣꯟꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯍꯧꯒꯗꯕꯅꯤ꯫ ꯆꯨꯝꯃꯤ ꯆꯕꯤꯔ, ꯅꯪꯅ ꯍꯥꯏꯕ ꯑꯗꯣ ꯊꯕꯛ ꯑꯁꯤꯗ ꯏꯕꯥꯅꯤ ꯆꯠꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯋꯥꯝꯁꯟꯅꯔꯤꯉꯩ ꯑꯗꯨꯗ ꯏꯕꯥꯅꯤꯅ ꯆꯠꯍꯧꯔꯁꯤ꯫ ꯑꯗꯨꯅ ꯐꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯈꯨꯔꯥꯁꯤꯡ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯃꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯦꯡꯕ ꯊꯤꯟꯕ ꯑꯃꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯍꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯂꯕꯅꯤ꯫ ꯗꯥꯃꯦꯟꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯅꯤꯄꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯕꯤꯔꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯅꯤꯄꯥ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤ, ꯃꯄꯥꯟ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯄꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯨꯈꯝꯗ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯕꯥꯛꯅ ꯊꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯪ ꯂꯪꯅ ꯄꯥꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯈꯞ 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 ꯆꯤꯡꯗꯨꯅ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯗꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯗꯥꯃꯦꯟꯅꯁꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯋꯥ ꯄꯨꯊꯣꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯄꯪꯉꯥꯡꯗ ꯉꯥꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯤꯟꯕ ꯂꯦꯡꯕ ꯆꯤꯛꯄ ꯅꯥꯕ ꯇꯧꯍꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯄ ꯂꯥꯛꯈꯤꯕ ꯗꯥꯃꯦꯟꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯅꯤꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯗ ꯅꯠꯇꯅ ꯃꯤꯌꯥꯝ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔꯅ ꯃꯁꯤꯗꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯕꯨ ꯃꯥꯜꯂꯤ, ꯆꯣꯔꯣꯟ ꯄꯥꯔꯣꯟꯁꯨ ꯂꯣꯜꯂꯤ, ꯑꯃꯥꯏꯕ ꯑꯃꯇ ꯀꯧꯔꯨꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯣꯏꯅꯦ ꯃꯁꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄꯗꯒꯤꯗꯤ ꯗꯥꯃꯦꯟꯅ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯉꯍꯥꯟ ꯃꯈꯣꯏꯅ ꯎꯅꯔꯨꯕ ꯑꯃꯥꯏꯕꯗꯣ ꯀꯧꯔꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯗꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯄꯅꯤꯗꯅ, ꯌꯥꯅꯤ ꯑꯩ ꯁꯣꯏꯗꯅ ꯂꯩꯇꯥꯏꯅꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯇꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯔꯗꯤ ꯇꯨꯝꯃꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯣꯏꯅꯃꯛ ꯁꯨꯝꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯁꯨꯝꯈꯤꯕꯒ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯅꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯅꯠꯇꯅ ꯇꯨꯝꯂꯤꯕ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯃꯗꯤ ꯃꯅꯗ ꯌꯥꯜꯂꯤꯕ ꯁꯅꯥ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯤ, ꯍꯥꯏꯕꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔꯅ ꯄꯣꯠꯁꯤꯡꯗꯣ ꯌꯦꯟꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯨꯔꯥ ꯑꯃꯗ ꯃꯈꯣꯏꯅ ꯀꯥꯞꯁꯤꯟꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯟꯗꯣꯛꯄꯗꯒꯤꯗꯤ ꯃꯈꯨꯔꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯃꯥꯏꯕꯗꯨꯕꯨ ꯊꯥꯒꯠꯅꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯈꯪꯏ ꯇꯧꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫
ꯃꯍꯥꯛꯁꯨ ꯁꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯗ ꯐꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯑꯗꯨꯕꯨꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯟꯊꯔꯛꯂꯤꯕ ꯐꯩꯖꯩ ꯆꯤꯡꯗꯨꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯝꯕ ꯄꯪꯀꯥꯎꯗ ꯀꯥꯎꯔꯝꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯣꯍꯤꯟꯗ꯭ꯔꯣꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯅꯥꯕ ꯑꯣꯏꯔꯔꯣꯏ ꯐꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯃꯥꯏꯕ ꯃꯣꯍꯤꯟꯗ꯭ꯔꯣꯁꯨ ꯐꯔꯦ ꯐꯔꯦ ꯌꯩꯐꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯂꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯃꯣꯍꯤꯟꯗ꯭ꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯃꯤꯉꯥꯡꯁꯤꯡꯁꯤ ꯑꯃꯨꯛ ꯂꯥꯎꯅꯕ ꯍꯧꯔꯛꯂꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯧꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯗꯨꯗ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯅꯨꯄꯤꯅ ꯍꯣ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤꯗ ꯅꯠꯇꯦ ꯏꯃꯧ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ꯫ ꯃꯣꯏꯒꯤꯅꯦ ꯎꯄꯨꯗ ꯊꯝꯕ ꯁꯅꯥ ꯂꯨꯄꯥꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯗ ꯌꯥꯟꯕ ꯃꯈꯨꯠꯇ ꯁꯤꯕ ꯈꯨꯖꯤ ꯈꯨꯗꯣꯞ ꯀꯅꯥꯒꯤ ꯂꯤꯐꯥꯡ ꯐꯥꯎꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯅꯪꯕꯣ꯫ ꯑꯦ ꯀꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤꯗ? ꯍꯣꯏ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯕ꯫ ꯑꯣ ꯀꯅꯥꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯅꯥꯅ ꯇꯧꯔꯤꯖꯥꯠꯅꯣꯕꯨ ꯀꯩꯅꯣ? ꯑꯩ ꯅꯪꯅ ꯈꯪꯉꯣꯏ꯫ ꯑꯩꯕꯨ ꯉꯔꯥꯡ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯅꯤꯄꯥ ꯑꯃꯕꯨ ꯂꯥꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯥꯌꯦꯡꯈꯤꯒꯩ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯂꯨꯠꯄꯥꯠ ꯇꯧꯈ꯭ꯔꯕ꯫ ꯐꯩ ꯈꯪꯒꯅꯤ ꯅꯝꯊꯥꯛ ꯇꯧꯕ ꯑꯩꯉꯣꯟꯗ ꯆꯂꯥꯛ ꯇꯧꯕ ꯌꯥ ꯍꯩ ꯋꯥꯔꯧꯔꯒꯅꯨ ꯅꯉꯣꯟꯗꯁꯨ ꯍꯥꯏꯌꯨ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯞꯇꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯤꯜꯍꯜꯂꯛꯀꯦ꯫ ꯌꯥꯔꯦ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁ ꯃꯊꯥꯅ ꯃꯊꯥ ꯁꯥꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯄꯣꯊꯥꯕꯅꯣꯗ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯑꯩ ꯃꯨꯔꯨꯝ ꯁꯣꯜꯂꯨꯅꯨ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯧꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯍꯤꯟꯗ꯭ꯔꯣ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯅꯣꯡꯃꯗ 2-3ꯒ ꯊꯤꯡꯅꯔꯕꯗꯤ ꯏꯕꯥꯅꯤꯗꯤ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯌꯨꯝ ꯈꯔꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯗꯤ ꯃꯅꯥꯏ ꯃꯁꯟ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯕ ꯏꯃꯨꯡꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯆꯪꯕꯗ ꯀꯩꯁꯨ ꯂꯨꯅ ꯆꯪꯉꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗꯁꯨ ꯃꯊꯪ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯝ ꯂꯩꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯆꯕꯤꯔꯁꯨ ꯌꯥꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯄꯨꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯃꯣꯍꯤꯟꯗ꯭ꯔꯣ ꯃꯍꯥꯛ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯈꯤꯕꯒꯤꯃꯛ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯃꯩ ꯍꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯩꯅꯤꯡ ꯑꯗꯨꯗ ꯂꯥꯏꯕꯛ ꯀꯠꯂꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯄꯥꯛꯅ 3ꯂꯛ ꯅꯥꯟꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ 11-12 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯑꯩꯅ ꯍꯥꯏꯕ ꯌꯨꯝꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯂꯨꯠ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯍꯥꯏꯕꯗꯣ ꯀꯥꯎꯕ ꯌꯥꯗꯦ꯫ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯣ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯣꯍꯤꯟꯗ꯭ꯔꯣꯗꯣ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯕꯥꯔꯇꯣꯟ ꯊꯥꯔꯝꯂꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ
ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅꯗꯤ ꯂꯣꯏꯅꯃꯛ ꯎꯔꯝꯒꯅꯤ ꯈꯪꯂꯝꯒꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯁꯤꯟꯅꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯐꯣꯡꯂꯛꯂꯣ ꯊꯣꯔꯛꯂꯣ ꯅꯈꯣꯏꯅ ꯎꯍꯧꯕ ꯃꯤꯁꯛ ꯑꯗꯨ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯔ ꯅꯪꯍꯜꯂꯨ ꯑꯗꯨꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯅ ꯁꯅꯥ ꯍꯨꯔꯥꯜꯂꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯍꯞꯇꯥ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯜꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯉꯛ ꯑꯗꯨ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯤꯍꯜꯂꯨ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯒꯤ ꯌꯥꯊꯪ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯤꯡꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯊꯣꯛꯈꯤꯕꯒꯨꯝ ꯃꯅꯥ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯍꯤꯁ ꯑꯣꯟꯊꯣꯛꯄ ꯁꯥꯎꯍꯨꯝ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯥꯃꯦꯟ ꯑꯃꯗꯤ ꯆꯕꯤꯔ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯥꯏꯕ ꯑꯃꯃꯝꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯇꯧꯔꯛꯂꯤꯕ ꯁꯥꯎꯍꯨꯝ ꯑꯗꯣ ꯃꯈꯣꯏ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯉꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯈꯪꯉꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯇꯧꯔꯛꯂꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅꯅ ꯉꯥꯛꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯄꯔꯞ ꯍꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯨꯔꯥꯜꯂꯨꯔꯒ ꯌꯦꯟꯅꯐꯝ ꯑꯣꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯏꯁꯣꯟ ꯁꯣꯟꯊꯕꯗꯧꯅ ꯇꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯍꯧꯔꯛꯏ ꯃꯒꯛ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯏꯇꯥꯎ ꯆꯕꯤꯔ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯃꯅ ꯂꯤꯐꯠ ꯂꯤꯐꯠ ꯆꯠꯂꯤꯕꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯕꯤꯔ ꯈꯪꯂꯤ ꯗꯥꯃꯦꯟꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯆꯪꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯆꯕꯤꯔꯅ ꯄꯔꯞ ꯄꯔꯞ ꯗꯥꯃꯦꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯆꯕꯤꯔꯅ ꯗꯥꯃꯦꯟꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨꯒꯤ ꯀꯣꯟꯅꯅ ꯃꯁꯥ ꯈꯔ ꯊꯦꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯂꯩꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯗꯥꯃꯦꯟꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯐꯠ 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 ꯀꯟꯗꯨꯅ ꯁꯦꯡꯇꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯗꯥꯃꯦꯟ ꯃꯀꯣꯛ ꯑꯗꯣ ꯇꯞꯅ ꯄꯥꯏꯔꯒ ꯃꯃꯤꯠ ꯉꯥꯏꯍꯥꯛꯇꯪ ꯎꯏꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯆꯕꯤꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯕꯤꯔ ꯏꯁ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯗꯤ ꯀꯩꯅꯣꯝꯅꯤꯍꯦ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕꯅ ꯈꯪꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯅ ꯈꯪꯂꯛꯂꯕ ꯖꯥꯠꯂꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯕꯤꯔꯅ ꯆꯨꯝꯃꯤ ꯃꯥꯅꯇꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯐꯔꯦ 이반이나 하이자부 khara hanba tabani se sigi khawsida yauriba sigi saitek ani si payu kayudi busina era paida payune asumna hairaga chabirina damenda saitek ani piri damen amidi chabir makhoi ani gi manungda mahai khwaidagi hairiba si chabirni damendi chabirigi tamjaduna khara haijaba khatani masidagi damena kari tarukadul bazano hadro wakhan ngha khalingai chabirina champra ani puthoroklei champra ani asita mahagna layon khara sholi aruduga damenda se champra ani sida nangi chaitik ani duna thinjelu adumna hairakpada damena hoi haiduna thilli asumna thillakpa aduta asumna kamdauri mohindro mahagi mami ani ado yamna kanna narakhi naba natana thuppa masu yarakli aduna mami aduna nabaga thuppaga torokpa aduta mohindro karino torokliba mawang asibo ati asomdagi suma khoi namu laihan torokledana asomna hairaga mohindro na koibuda koilei leiduna kari kari leibagi haiduna yamna wana pangthokuna yengi matam maduda mohindro na arapada makhoigi yumgi maningda ising bartil macha macha khar leibadu ubadagi mohindro parap sangsilai ma aduna sangsilakpada bartil amada thembadagi bartil adusu makhol hauna turi adumna batil tu khibagi makhol adu tabada mohindro gi macha nupa amati mohindro gi nupi hawlaktuna kari tawruba jano haiduna maningdomda lakli matam aduta mohindro na batil khuding makhutna ma aduna ising yauribra haiduna yenglibadu ubada leiriba lakliba mayam aduna pabung kedoroge ha pabung kedoroge
ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯩ ꯃꯅꯤꯡꯗ ꯑꯩꯁꯤ ꯏꯁꯥ ꯁꯦꯡꯗꯣꯛꯀꯦꯅ ꯊꯣꯛꯂꯛꯄꯗ ꯇꯨꯁꯟꯈ꯭ꯔꯦ ꯃꯤꯠꯇ ꯀꯔꯤꯅꯣꯃ ꯆꯪꯈ꯭ꯔꯦꯅꯦ ꯑꯗꯨꯗꯨꯒꯤ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯊꯤꯔꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁ ꯁꯤꯗꯗꯤ ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯦꯁꯦ ꯑꯩ ꯄꯨꯊꯣꯛꯂꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯣꯛꯂꯤꯕ ꯑꯗꯨꯁꯨ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯅꯨꯄꯤꯅ ꯌꯦꯡꯗꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯍꯩ ꯁꯤꯕꯨ ꯑꯩꯅ ꯁꯣꯛꯅꯤꯡꯗꯅ ꯁꯣꯛꯂꯤꯕ꯭ꯔꯣ ꯀꯥꯟꯅꯗꯕꯗ ꯍꯩ ꯁꯦ ꯏꯁꯤꯡꯗꯨ ꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯎꯔꯨꯝ ꯂꯩꯋꯥ ꯈꯔ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯍꯟꯗꯕꯤꯗ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯃꯗꯤ ꯃꯃꯥꯏꯗꯣ ꯇꯥꯊꯣꯛꯄꯗꯒꯤꯗꯤ ꯇꯞꯅ ꯐꯔꯛꯂꯤ ꯗꯥꯃꯦꯟ ꯑꯃꯗꯤ ꯖꯕꯤꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯗꯥꯃꯦꯟꯅ ꯈꯪꯗ꯭ꯔꯕꯁꯨ ꯖꯕꯤꯔꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯣꯍꯤꯟꯗ꯭ꯔꯣꯗꯣ ꯃꯃꯤꯠ ꯊꯨꯞꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯃꯤꯠꯇꯣ ꯂꯥꯏꯌꯦꯡꯂꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯖꯕꯤꯔꯅ ꯈꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯍꯤꯟꯗ꯭ꯔꯣ ꯈꯔ ꯃꯈꯩꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯟꯊꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯖꯕꯤꯔ ꯑꯃꯗꯤ ꯗꯥꯃꯦꯟꯅ ꯈꯪꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯕꯤꯔꯅ ꯗꯥꯃꯦꯟꯗ ꯇꯧꯔꯤꯕ ꯊꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯗꯥꯃꯦꯟꯅ ꯖꯕꯤꯔꯗ ꯏꯇꯥꯎ ꯅꯪꯁꯦ ꯍꯩꯗꯤ ꯑꯣꯈꯥꯛ ꯍꯩꯕꯖꯥꯠꯅꯤꯍꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈ꯭ꯔꯤ ꯍꯨꯔꯥꯟꯕ ꯂꯣꯏꯔꯒ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯈꯪꯒꯅꯦꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯛꯅꯒꯦ ꯉꯁꯤ ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯅꯈꯤꯕ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯩꯒꯤ ꯅꯨꯄꯤ ꯏꯃꯧꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯤꯃꯥꯡ ꯊꯣꯛꯍꯟꯕ ꯈꯪꯒꯅꯤꯗꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯗꯥꯃꯦꯟ ꯑꯃꯗꯤ ꯖꯕꯤꯔ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯏ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤꯕꯣ ꯏꯅꯥ ꯈꯨꯜꯂꯕ ꯄꯩꯁꯥ ꯄꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯁꯤꯗꯒꯤ ꯑꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯈꯔ ꯃꯐꯩꯗꯅ ꯀꯅꯥꯅꯕꯨ ꯁꯤꯀꯤ ꯑꯅꯥ ꯇꯨꯡꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯁꯨ ꯍꯨꯔꯥꯜꯂꯦ ꯍꯟꯗꯛ ꯊꯣꯛꯂꯛꯂꯤꯕ ꯍꯨꯔꯥꯟꯕꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔ ꯍꯨꯔꯥꯟꯈ꯭ꯔꯦꯗꯀꯣ ꯉꯔꯥꯡꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯛ ꯀꯟꯅ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯛ ꯁꯤꯜꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗ ꯅꯠꯇꯅ ꯃꯃꯜ ꯇꯥꯡꯂꯕ ꯂꯩꯇꯦꯡ ꯀꯌా ꯑꯃꯁꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯍꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯅꯕꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯍꯨꯔꯥꯟꯕꯗꯣ ꯏꯆꯝ ꯆꯝꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯅ huraanba soidana oiramgani huraanbagisu lai leibro haiduna amana mu hangi matam adu amana mu kari ki leitani hiram khudimaki lai loinamuk leibani ko afaba fattaba haibada tonganba mani huraanbagisu huraanba lai edan leiramgani adumna hainaribado damen amadi chabisu khanglibani taribani matam adu damen amadi chabiri yengnaraga horen amuk atopa yuma mada chachi asomna hainaraga makoyani hotel dudagi thokre namidang wairamge matamni damen amati chabir makoyani to punduna wari sanari matam adu damen na chabirida itaw ngasi simadi potharasi karana khangni khullasida lekaya sida asigumba huran chethi si khara toina tholakle do khangdana mayam howduna lumma ngairam labadi ibani awabamda muk tagani मीने योखोक पाजुना चेंसल लपकी लेवा मंत्रदी लेरमोइदो तो मीना कोक थक्ता उतुपना कंदरकपदु ngagnaba लेवा मंत्रदी लेरमोइबो तो मतम अदुता चबिरना चुम्मी निमित निनी हमनी यमु पोथारसी रदुगा मखा ताना थबकसे तौनबा तौसी इबानी हौजिक्ति सेंसु फनाम पायदना को अदुना अतोप खुलदा आइदी लम लेनरबगी दमक्ता मी थाबा हौख्रबनी मी थिबा हौरिबनी nangda natira adi aisuni thangnaba khul nataba asomgi thangnaba khul asigi nakanda leriba asomgi khul adomda lam khara leige hadana aisu mi da taro hadana pau chin khibada ngai jibani adudi
ngasi ahingsima toklasi ngasiga hayengsiga aduga hayengi mathang hangchitsimaga toklasi aduga masem numita aikoi amuk hanna thabagasi pangthoklasi madagi phanglakpa senphamsing aduga punna aikoina hojik leijariba siga tawraga atopa khuladuta lam leiraga aikoi chawthotnaba tawrasi asumna ngangna saknarba matungda sabir amad damensu hoi phare haiduna makoi magi bayumda hanjannakhrei masigi matung sabir su mahaki mayum joraduna chaba thakpa khara tawraga adamak tumkhri damensu adumangai mahaksu chaba thakpa khara tawraduna adumak tumkhri ahingi matam moisalagli mohindro ngarangi tawrakkiba mawong aduta yamna sawningduna leiribani masidagidi mohindrona ngarang mahanga tawbada sangkhiba miyoi aduda oina tawge khraduna mahakna damenda oina mahaki thabak ado haurakhi somdana damen jaman nungaina tumlingagi matamni matam maruta mahaki leiriba yum adugi mapalomda kanagumba ama dung chenbagi khonjal damena tarakli khonjal adu tabada damena kanano ne yumgi mapanda dung chiliba sibo masi afaba khudamdi mandi asomna hairaga damena murum lewa khara solaga mahaki mamaya nanthari adugi matungda mahakna mapana thokduna kari lebagi haibado yenge khaladuna mahak mapanda thorakli adumna mahakna mapan thoraka matamdadi mapaldo thabalna pungau ngauduna yamna ningthina ngaduna leiramli damena is thabal siri on thokna fakhreda kanaro ne maningda dung chilibudubo asumna khallaga damena dung chiliba dongi nakanda lakka matamdadi kanagumba ma dasi da makhong yan tharaga phamlibodo thabalgi mangal de jawdaba mamli tawrba yana khadu da uri madu upada damena asita leiredana kanaro ne sibo huran do wore bazala ai kanaro dul leiudo adumna harubada phamdu leirambado phuk hawgalaga manang nom da chidki matamadu da damena khalibana huran bani sini masidagidi damena huran ba changine masidi haiduna ma yamna kanna tanakhi adubu mahana tanarabusu adumak uwa phangkhidrei maning adu lesion khibadagi mahaksu khonglei tuna leiselibani adubu leiramdrei matamar damen swai lawi habikada khangaklei manga tanaruribadu mi natte haibasi damen ipa pakhatna mahak yumlomda paraprap changchelai matam aduda mahaki matungda kanagumba ma short inrakli damen tungda handuna satlai thokru jenglui adubu kana amatadi leiramdi matamar damena masidi ai tungda timule mu inrekledana phai masi lehona balairon sondabadi yadi asomna khallaga damena murum lewa khara mukutta solaga tunglomda phrang kapthoi adugi matung damen imunglomda jangsil lakli aduga thongado lonsingi hadune hek tawbaka mahaki thongado kanagumba amana phabagum lonsanbada khara lumtak tawi adubu damena ngamduna thongado gam adum lonsan khri masidagidi damen mahaki tumpham aduda laktuna yamna nungaina hebna bagida makta bom launa phamudu da hiptharai adumna mahana phamudu da hiptharakpaga manangan ado chot lawi madu damena kino he nangal sidna chot lawi basina phung si saine asumna khallaga damena manam namdru ying matamadu ta ihing manam namakhi damen chingdaba amadi pakatpaga lonanna mahake nakanda thaliba lemado sat lokchillaga yingudadi karimta leiramdi chot su lauramdrei makutta su karimta teiramdi matamru damena manam amuhan namdru yingudadi ngasai namkhri manamdo phawrkhidrei damen karigumba amadi tawre haibasi mahakna khangi matamru damena karino aina tawgadabasibo amaibaduna ingonda potse hikaten kapsilaba jani aigi taw chabida waramlabadi ngasai na mana ngathok chakhadabani adubu aidi haiji haibagi wani mapung phana haibadi nati adubu yomse timu phataba lai phataba yekle amuktang ahi ngasida sengtok khawdaba taragadi aigi thawai mamusu yai ai hingdok taba yaroi asomna hairaga damena phu hokutli matamruta mahaki nupina kedoragi ha nati parpar laklaga hiple aduga mahawli basna kedorage ba ai kai tawdi tum adum naram laga damen parap chakchang da lakli aduga ising khujaya man loro matungda mapalangta amuk thorakli
ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯦꯅꯈꯥꯗ ꯎꯈꯤꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯃꯛꯀꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯃꯦꯟ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯣ ꯏꯪꯁꯨ ꯏꯪꯗꯅ ꯆꯦꯟꯈꯩꯕꯒꯨꯝ ꯅꯤꯛꯂꯛꯏ꯫ ꯅꯤꯛꯃꯟꯈꯤꯕꯅ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯃꯦꯟꯅ ꯇꯞꯅ ꯇꯞꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯨꯖꯥꯏ ꯏꯁꯤꯡ ꯄꯤꯛ ꯊꯟꯕ ꯑꯗꯨꯗ ꯃꯨꯔꯨꯝ 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 ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯨ ꯁꯨ ꯍꯥꯏꯗꯨꯅ 3ꯂꯛ ꯀꯥꯝꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯃꯦꯟꯅ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯀꯜꯂꯗꯨꯅ ꯑꯃꯨꯕ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯃꯦꯟꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯇꯝꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯂꯒ ꯆꯞ ꯂꯦꯞꯄꯛꯄ ꯑꯗꯨꯗ ꯗꯃꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯣꯛꯇꯨꯅ ꯇꯨꯏ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯖꯥꯏ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯃꯦꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯍꯩꯗꯣꯛꯄꯒꯤ ꯂꯩꯃꯥꯏꯗꯣ ꯆꯣꯠ ꯆꯣꯠ लाउꯔꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯗꯃꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯤꯡꯏ꯫ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯨꯝ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯤꯡꯂꯛꯄ ꯑꯗꯨꯗ ꯗꯃꯦꯟꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯣꯡꯖꯔꯕꯁꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯗꯃꯦꯟ ꯀꯔꯤ ꯂꯩꯋꯥ ꯁꯣꯟꯒꯗꯕꯅꯣ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯂꯩꯋꯥ ꯄꯨꯡꯁꯣꯟꯗ ꯁꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯑꯁꯤꯗꯤ ꯃꯤꯕꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯤ ꯑꯗꯨꯕꯨ ꯇꯣꯔꯩ ꯏꯔꯩ ꯆꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯟꯕ ꯂꯥꯏꯑꯣꯟ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯄꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯟꯒꯗꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯤꯟꯃꯨ ꯂꯩꯃꯨꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯗꯤ ꯃꯍꯥꯛ ꯐꯥꯍꯧꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯅꯨꯡꯉꯥꯏꯅꯕ ꯁꯤꯖꯤꯟꯅꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯃꯦꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯏ꯫ ꯑꯗꯨꯗ ꯅꯠꯇꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯗꯃꯦꯟꯕꯨ ꯃꯊꯕꯥꯛ ꯑꯗꯨꯗ ꯆꯕꯦꯠ ꯆꯕꯦꯠ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯃꯦꯟ ꯌꯥꯝꯅ ꯃꯊꯕꯥꯛ ꯑꯗꯨ ꯅꯥꯗꯨꯅ ꯃꯌꯥꯗꯒꯤ ꯏꯈꯦꯡ ꯐꯥꯎꯕ ꯍꯩꯊꯗꯅ ꯑꯣꯔꯤ꯫ ꯑꯗꯨꯝꯅ ꯗꯃꯦꯟꯅ ꯂꯩꯔꯝꯕꯗꯒꯤ ꯗꯃꯦꯟ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯗꯃꯦꯟꯒꯤ ꯅꯨꯄꯤꯁꯨ ꯇꯥꯔꯗꯨꯅ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯃꯦꯟꯗꯣ ꯃꯊꯛꯇ ꯄꯥꯏꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯍꯦꯛ ꯊꯣꯛꯂꯛꯄꯗꯗꯤ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯃꯦꯟꯅ ꯅꯪ ꯆꯪꯉꯛꯀꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯗꯃꯦꯟꯒꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩ ꯆꯪꯕ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯇꯦꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ? ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯗꯃꯦꯟꯕꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯃꯦꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯅꯍꯥꯛ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯃꯦꯟꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯃꯦꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯅꯄꯥꯝꯗ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯃꯦꯟ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯀꯣꯛ ꯉꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟ ꯂꯩꯔꯤ꯫ ꯃꯗꯨꯗ ꯗꯃꯦꯟꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯁꯧꯔꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯃꯦꯟ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯔꯤ꯫ ꯃꯁꯥ ꯑꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯑꯕꯅꯤ꯫ ꯋꯥꯕꯅꯁꯨ ꯈꯝ ꯊꯦꯡꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ꯫ ꯃꯔꯝꯗꯤ ꯗꯃꯦꯟꯅ ꯍꯌꯦꯡ ꯑꯌꯨꯛ ꯃꯍꯥꯛ ꯃꯄꯥꯝꯗ ꯍꯜꯂꯣ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯗꯃꯦꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯄꯥꯝꯗ ꯍꯜꯍꯟꯅꯤꯡꯂꯤꯕꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯁꯨ ꯄꯥꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯕꯒꯤꯅꯤ꯫ ꯗꯃꯦꯟ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄ ꯑꯃꯇ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯃꯍꯥꯛꯇꯤ ꯑꯃꯠꯇ ꯉꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯍꯩ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟꯒꯤꯗꯤ ꯆꯟꯗ꯭ꯔꯒꯤ ꯊꯕꯛꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯑꯃꯗꯤ ꯃꯤ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯇꯨꯝꯊꯍꯟꯕꯅꯆꯤꯡꯕ ꯇꯧꯕꯁꯦ ꯃꯁꯤꯅ ꯗꯃꯦꯟꯒꯤ ꯁꯔꯨꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯃꯦꯟꯅ ꯍꯩꯔꯤꯁꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗ ꯀꯥꯟꯅꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯃꯦꯟꯅ ꯀꯥꯟꯅꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯤ ꯑꯃꯠꯇ ꯇꯝꯍꯧꯗꯦ꯫
huran thi tawda sijinnagaba lewa mantra ngakta hek tamkhida adumna damena khandrun leiringai mahaki nupido yamna kanna mapanda notakli asumna notakpadu ta damen karinoni amuk tawlibasina haidun tumina lei adugadi hauji kapliba khonjal ado yamna hauna nokpagi khonjal taramba tu kappagi khonjal do on thokri adumna kaplakpa adutta damen kari toroba chano ai nupi sibo haiduna manaka tumliba mahaki nupi do da hanna yengamdana phamudagi kumtharaga mapalomda chenthokri matam aduta damen gi nupina karaitno chalibadibo haidana matung lomdagi tanarakli matam lomdagi tanarakliba damen gi nupi adubu damena sungyeng yeng thorakidi damen thong ado hangdoklaga mapalomda thoknu yenglubadadi mahaki nupi ado leplaga lerami madu ubada damenna haiba nangdi mapasida kedoriba ha nati ngasai ibani bu imungda changlaga tumin naksaba daine adumna hairapada damen gi nupina tunglomdagi kaino haribidubo ha ibani ngasai tumin naribadudi adu kedorage tamona hagulaga thokiba natro kari aina hagulaga thoki heba e kairo sina ai gi nupi karino ai karino ingun toribasibo sak manaba nupi ani thokchelakli asumna damena mako ngawduna leiringai damen gi nupi asengba aduna kaino tobidubo changasi lawase asumna hairapada mapanda lepliba nupi aduna tamo nang ai ko sa khangdrabro law ibani chadase damen tophom khangdi damena kadai chasi haribano haiduna hangi maruta suma matonda lepliba nupi aduna law ai haige aibu asai phawda puthupio haiduna giri takli tawriba singase damen mako ngawrabani damen nupi ani se uzabagi wani damen gi nupi asengba adunadi sumagalebli nupi ado ubonati maduda damen na ai ko ngawri karamana ai gi nupi asengmano khangdre haiduna mahak tumina phamduna leithokri maruda damen gi nupi na sangasila o haiduna mahaki makhut paiduna singkhatuna imungnomda pusinkina bohonai tanja adumakada damen na masipuna mak ai gi tauk chabirgi manakta chattuna hangludrabadi khangaroi ai natrabadi ai ngasida ai swedana ngausa chakhiba tari asumna khallaga damenna imungdo oina changsilalaga thongodo lonsinkhri arduga mahaki nupi bhamungdan thini hiphalli madugi matung mahakna mi sumanaba lewa ato sodamlaba matung ta mahaki nupi bu tumtha halli asomdana kamdori mohindrona masidi sumana sum tawbosnadi nongan man han khiba tari yagadra khanbani makoisu mahaidi khara haijari de tawrise fai khangrodadana asum nahiram laga mohindrona manak aduda mahana sem saduna thamliba amuba phi matum ama bonmuk chawba aduta lewa khare sulaga mahakna yamna kanna paisalai adumna torokpa aduta somna damen makuk ado karigumba mana khangpai paisalakpa chawkhairapagum yamna kanna nakhi tanja asitadi damen yunggi mapanda tholaktuna ngasai mahakna ukiba nupi ado kadai chakre haduna koithi thiringai tanjani aduga mahakna sabirgi manak chakki haiduna thorang hek torpaga makok ado kana gumba mana chawkhairapagum yamna kana narai adumna saina khol pirakpa aduda nattana mahakki natondagi amadi manakongdagi I phawba taraktuna yamna kana makok ado paisinduna khangli adumna torokpa matam aduta mohindrona to simangaidana fai khangani si oirabadi nakok asi thugaiduna nangbu haragi asumna mohindrona damen gi makok adubu thugaige haiduna yamna kanna honaringai ikhang haudana mohindro ki masha adu humang kangkhalai madugi maramdi asomda su sabirina mohindro da karigumba kha torokpagi sabirina tawribasi mahaki mamannaba damhenda tariba awabadu koknaba natti mahakti damen hauji kari tawribage haibase khangbanati sabirina hauji torokibasidi mohindro da mahakna haijariba mahiyase kapsinduna makoi ani kapnagi khanduna tawriba thabakni asumna sabirina torokpa asita mohindro na su handuna mangonda ka manaba honarakli adubu sabiridi ka hena haitaba maramna mahakna haibade mohindro na tawliba thabak ado khara ngakthoklamna matungda mahak imungda changsinduna tumdon leithokri sauraba mohindro na damenda wona haijinduna damhen bo hena lakna khalakli matam maruda mohindro na khangganai mase ngaucha chattuna manghangi
ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯙꯃꯦꯟꯕꯨ ꯃꯍꯥꯛꯄꯨ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯙꯃꯦꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯆꯩꯅꯥ ꯈꯪꯂꯕ ꯃꯇꯨꯡꯗ ꯈꯔ ꯐꯔꯛꯂꯦ ꯍꯥꯏꯗꯨꯅ ꯖꯕꯤꯔꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯙꯃꯦꯟ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯖꯕꯤꯔꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯃꯦꯟꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯣ ꯎꯏ ꯃꯗꯨ ꯎꯕꯗ ꯙꯃꯦꯟꯅ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯥꯎꯃꯈꯩ ꯁꯥꯟꯅꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯙꯃꯦꯟꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯁꯝꯕꯜ ꯑꯣꯏꯅ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯂꯒ ꯍꯩ ꯀꯅꯥꯏ ꯑꯉꯥꯡꯁꯤꯡꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯃꯁꯤꯗ ꯅꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯆꯠꯂꯨ ꯅꯃꯥ ꯅꯄꯥꯅ ꯉꯥꯏꯔꯝꯂꯅꯤ ꯆꯠꯂꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯃꯦꯟꯅ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯀꯣꯏꯃꯥꯡ ꯃꯥꯡꯉꯤ ꯃꯗꯨ ꯎꯕꯗ ꯙꯃꯦꯟꯅ ꯈꯪꯂꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ ꯑꯉꯥꯡ ꯑꯄꯨꯝꯕꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯙꯃꯦꯟꯅ ꯑꯩꯁꯤ ꯃꯍꯩꯁꯨ ꯈꯔ ꯍꯩꯖꯔꯤꯕꯅꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯏꯁꯥꯁꯤ ꯏꯄꯪ ꯄꯪꯁꯤꯜꯂꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯏꯇꯥꯎ ꯖꯕꯤꯔꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯙꯃꯦꯟꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯖꯕꯤꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯑꯃꯗꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯙꯃꯦꯟꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯎꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯁꯟ ꯁꯥꯔꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯙꯃꯦꯟ ꯄꯥꯈꯠꯈꯤꯕꯅ ꯃꯃꯥꯏ ꯑꯗꯣ ꯖꯕꯤꯔꯒꯤ ꯌꯨꯝ ꯑꯗꯣꯝꯂꯣꯝꯗ ꯑꯣꯜꯂꯛꯂꯒ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯁꯦ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯨꯏ ꯑꯗꯨꯝꯅ ꯍꯦꯛ ꯎꯞꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯃꯗꯤ ꯃꯈꯣꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯅ ꯅꯟꯁꯤꯜꯂꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯛꯄꯗꯒꯤ ꯙꯃꯦꯟꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯃꯁꯥꯗꯣ ꯂꯣꯡꯊꯣꯛꯂꯒ ꯐꯝꯒꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯗꯤ ꯃꯁꯥꯗꯣ ꯐꯝꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝꯗ ꯃꯦꯠꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯔꯛꯂꯤ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯤꯛꯄ ꯑꯃꯗꯤ ꯂꯩꯊꯦꯛꯄ ꯀꯌꯥ ꯇꯧꯔꯛꯂꯤ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯙꯃꯦꯟ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯎꯕꯗꯤ ꯉꯝꯂꯤ ꯙꯃꯦꯟꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯏꯃꯨ ꯑꯃꯁꯨ ꯊꯣꯛꯂꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯑꯗꯨ ꯃꯉꯥꯏꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯕꯨ ꯍꯨꯔꯥꯜꯂꯒ ꯆꯥꯒꯅꯤ ꯈꯜꯂꯤꯕ ꯅꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯂꯒꯗ ꯐꯒꯗꯕꯅꯤ ꯈꯪꯒꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯦ ꯑꯁꯨꯝꯅ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯙꯃꯦꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯂꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯃꯦꯟꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯈꯠꯇꯨꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯙꯃꯦꯟꯅ ꯃꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯁꯥꯗ ꯃꯤ ꯋꯥꯟꯊꯅꯕ ꯑꯃꯗꯤ ꯃꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯁꯣꯟꯒꯗꯕ ꯂꯩꯋꯥꯗꯣ ꯃꯊꯪ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯝꯗꯦ ꯙꯃꯦꯟꯅ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯁꯣꯟꯗꯨꯅ ꯑꯩꯅ ꯏꯁꯥꯁꯦ ꯋꯥꯍꯜꯂꯦ ꯀꯥꯟꯅꯔꯣꯏ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯠ ꯆꯠꯇꯨꯅ ꯖꯕꯤꯔ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯂꯩꯕ ꯍꯧꯔꯛꯂꯤ ꯖꯕꯤꯔꯅ ꯃꯗꯣ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯅ ꯌꯥꯝꯅ ꯀꯟꯅ ꯃꯉꯛ ꯁꯝꯗꯣ ꯐꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯈꯔ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯃ ꯂꯥꯛꯄꯗꯒꯤꯗꯤ ꯙꯃꯦꯟꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯃꯦꯠꯂꯝꯕ ꯂꯩꯈꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯙꯃꯦꯟ ꯈꯪꯍꯧꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯤꯕꯗꯨꯗ ꯙꯃꯦꯟꯅ ꯑꯩꯕꯨ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯨꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯙꯃꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯙꯃꯦꯟ ꯅꯠꯇ꯭ꯔꯣ ꯙꯃꯦꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯅꯠꯇꯦ
ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯉꯥꯏꯔꯝꯃꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯥꯃꯦꯟꯅ ꯃꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯩ ꯃꯐꯝꯁꯤꯗꯤ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯑꯗꯨ ꯅꯪ ꯀꯨꯏꯅ ꯂꯩꯔꯅꯨ ꯂꯥꯎ ꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯝꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯥꯃꯦꯟꯅ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯖꯕꯤꯔ ꯍꯣꯏꯗ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒ ꯑꯩꯒ ꯊꯕꯛ ꯑꯃ ꯍꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯨꯏꯅ ꯂꯩꯔꯒꯅꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯕꯤꯔꯅ ꯃꯌꯥꯝꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯇꯨꯃꯤꯟ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃ ꯌꯥꯎꯗꯅ ꯊꯦꯡꯉꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯗꯥꯃꯦꯟ ꯍꯥꯏꯔꯞꯇꯤ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯖꯕꯤꯔꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟꯒ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯞꯇꯤ ꯆꯤꯡꯅꯕꯒꯁꯨ ꯇꯧꯔꯤꯅꯦ ꯃꯥꯅꯁꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯈꯪꯗꯕ ꯁꯥꯔꯗꯅ ꯖꯕꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒꯅ ꯄꯥꯗꯅ ꯈꯨꯜ ꯑꯁꯤꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯏꯃꯨꯡꯁꯤꯡꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯒꯗꯕꯗꯧꯅ ꯑꯩꯈꯣꯏꯁꯨ ꯅꯧꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯈꯣꯡꯗꯥꯖꯔꯛꯂꯤꯕꯅꯤ ꯁꯧꯒꯠꯅꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯃꯈꯣꯏꯗꯤ ꯍꯨꯔꯥꯟꯕꯗꯒꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯦꯅ ꯍꯥꯏ ꯊꯪꯅꯕ ꯈꯨꯜꯗꯕꯨ ꯂꯝ ꯂꯩꯔꯦꯅꯕꯨ ꯇꯥꯏꯅꯦ ꯀꯗꯥꯏꯗꯒꯤ ꯃꯈꯣꯏꯗꯤ ꯀꯃꯥꯏꯅ ꯏꯅꯥꯛ ꯈꯨꯜꯂꯣꯏꯗꯣꯏꯅꯣ ꯃꯣꯏꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯤ ꯋꯥꯟꯊꯍꯜꯂꯒ ꯀꯥꯡꯊꯣꯟ ꯊꯥꯡꯕ ꯉꯝꯕ ꯀꯥꯡꯕꯨꯅꯤꯅꯦ ꯑꯗꯨꯝꯅ ꯉꯥꯡꯅ ꯃꯈꯣꯏ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯗꯥꯃꯦꯟ ꯑꯆꯤꯛꯄꯗꯨꯗ ꯍꯥꯏꯔꯞꯇꯤ ꯇꯥꯍꯧꯏ ꯃꯁꯤꯗꯒꯤꯗꯤ ꯗꯥꯃꯦꯟ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛꯇꯥꯕ ꯀꯥꯡꯕꯨꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯥꯃꯦꯟ ꯖꯕꯤꯔꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯖꯕꯤꯔꯕꯨ ꯍꯧꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯕꯤꯔ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯗꯥꯃꯦꯟ ꯖꯕꯤꯔ ꯎꯕꯒ ꯖꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯕꯤꯔꯅ ꯏꯇꯥꯎ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗꯗꯤ ꯉꯥꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯁꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯩ ꯌꯨꯝ ꯇꯥꯟꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯂꯒꯅꯤ ꯍꯧꯖꯤꯛꯁꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯇꯥꯎꯅ ꯑꯩꯒꯤ ꯌꯨꯝ ꯐꯥꯎꯕꯗꯪꯗꯤ ꯊꯤꯟꯕꯤꯌꯨ ꯏꯇꯥꯎ ꯗꯥꯃꯦꯟ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏꯁꯦ ꯑꯩ ꯅꯉꯣꯟꯗꯅꯦ ꯀꯩꯅꯣꯝꯃ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯕꯤꯔꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯪꯒꯨꯝꯕ ꯑꯃ ꯐꯤ ꯃꯆꯦꯠꯁꯨ ꯃꯥꯟꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯗꯥꯃꯦꯟꯒꯤ ꯃꯈꯨꯠꯇ ꯀꯤꯁꯤꯟꯕꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯖꯕꯤꯔꯅ ꯁꯤ ꯑꯣꯏꯔꯗꯤꯅꯦ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯅꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈ꯭ꯔꯣꯀꯣ ꯑꯩ ꯆꯪꯒꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯕꯤꯔꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯈꯪꯂꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯉꯥꯛꯄ ꯉꯝꯂꯣꯏ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯖꯕꯤꯔ ꯑꯃꯗꯤ ꯃꯣꯍꯤꯟꯗ꯭ꯔꯣ ꯃꯈꯣꯏ ꯑꯅꯤ ꯀꯠꯂꯕ ꯃꯇꯝꯗ ꯖꯕꯤꯔꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯖꯕꯤꯔꯁꯨ ꯑꯃꯥꯏꯕ ꯃꯣꯍꯤꯟꯗ꯭ꯔꯣꯒ ꯄꯥꯅꯕ ꯀꯤꯕꯗꯒꯤ ꯃꯉꯣꯟꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯂꯥꯏꯔꯣꯟ ꯑꯗꯨ ꯁꯣꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯗꯥꯃꯦꯟ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯏ ꯆꯤꯜꯂꯔꯕꯅꯤ ꯗꯥꯃꯦꯟ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯈꯛꯇ ꯃꯍꯥꯛꯅ ꯚꯥꯞ ꯇꯥꯔꯛꯂꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯤꯅ ꯋꯥꯅ ꯇꯥꯟꯖꯕ ꯂꯟ ꯊꯨꯝꯕꯨ ꯃꯈꯣꯏꯅ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯈꯛꯇ ꯃꯍꯥꯛ ꯈꯪꯉꯛꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯄꯥꯏꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯃꯪꯗꯨꯅ ꯂꯥꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯣꯍꯤꯟꯗ꯭ꯔꯣꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤ ꯀꯨꯏꯃꯜꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯗꯥꯃꯦꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯗꯥꯃꯦꯟꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯤꯔꯤꯕ ꯂꯪꯍꯨꯝ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯨꯝꯅꯅꯕꯒꯤ ꯁꯣꯟꯈꯤꯕ ꯂꯩꯋꯥꯗꯣ ꯍꯟꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯗꯥꯃꯦꯟ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯗꯥꯃꯦꯟ ꯖꯕꯤꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯪꯅ ꯁꯤꯕꯤꯕ ꯂꯪꯍꯨꯝ ꯑꯗꯨꯅ ꯃꯇꯦꯡ ꯑꯣꯏꯔꯒ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯇꯦꯛꯇ ꯉꯥ ꯀꯥꯏꯗꯅ ꯍꯜꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯖꯕꯤꯔ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯈ꯭ꯔꯤꯕ ꯂꯪꯍꯨꯝ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯂꯪꯍꯨꯝꯅꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯅꯕ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ
ꯑꯗꯨꯕꯨ ꯗꯥꯃꯦꯟꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯥꯕꯤꯔꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯉꯁꯤꯗꯒꯤ ꯑꯩ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯇꯣꯛꯂꯒꯦ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯏꯇꯥꯎꯅ ꯍꯦꯟꯅ ꯍꯩꯔꯤꯕꯅꯤ ꯏꯇꯥꯎꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯍꯦꯛꯇꯃꯛ ꯀꯥꯎꯏ ꯑꯗꯨꯅ ꯃꯁꯤ ꯇꯣꯛꯊꯣꯛꯂꯒꯦ ꯑꯩ ꯍꯨꯃꯥꯡ ꯃꯟꯅ ꯁꯨ ꯅꯣꯝꯗꯅ ꯑꯣꯏꯅ ꯇꯥꯜꯂꯒꯦ ꯑꯩ ꯑꯃꯥꯏꯕ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯕꯤꯔ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯆꯕꯤꯔꯅ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯗ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯅꯪꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯀꯗꯕꯅꯤ ꯃꯗꯨ ꯁꯤꯡꯕ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨ ꯁꯤꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯑꯍꯜ ꯑꯗꯨꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯥꯝꯃꯔꯛ ꯍꯥꯏꯔꯕꯁꯨ ꯉꯥꯛꯄꯤꯔꯛꯑꯣꯏ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯍꯟꯗꯣꯛꯈꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯍꯟꯗꯣꯛꯄ ꯉꯝꯂꯣꯏ ꯋꯥꯐꯝ ꯑꯗꯨꯗ ꯗꯥꯃꯦꯟꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯗꯥꯃꯦꯟ ꯑꯍꯜ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯥꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯋꯥꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯗꯥꯃꯦꯟꯅ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯔꯨꯛꯇꯒꯤꯗꯤ ꯄꯤꯈꯤ ꯑꯗꯨꯕꯨ ꯆꯕꯤꯔꯒꯤ ꯅꯥꯀꯟꯗꯒꯤꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯈꯠꯂꯛꯇꯕꯅ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯆꯕꯤꯔꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯗꯥꯃꯦꯟꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯂꯒ ꯍꯨꯃꯥꯡ ꯃꯃꯟꯅ ꯁꯨꯖꯟ ꯅꯣꯝꯖꯗꯨꯅ ꯃꯍꯥꯛ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯆꯕꯤꯔꯗꯤ ꯉꯥꯏꯇ ꯁꯅꯥ ꯂꯨꯄꯥ ꯆꯕꯤꯔꯅ ꯍꯨꯔꯥꯟꯈꯤꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯄꯤꯈꯠꯂꯛꯇꯕꯒꯤ ꯉꯥꯏꯇ ꯀꯥꯞꯅꯗꯨꯅ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯗꯥꯃꯦꯟꯗꯤ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯁꯨꯖꯟ ꯅꯣꯝꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯕꯤꯔꯗꯣ ꯃꯤꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯃꯠꯇ ꯁꯝꯕꯜꯗ ꯌꯨꯡꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯣ ꯃꯍꯥꯛꯅ ꯃꯤꯒꯤ ꯌꯨꯝ ꯑꯃꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯀꯥꯔꯨꯔꯒ ꯀꯨꯝꯊꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯇꯥꯁꯟꯕꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯌꯨꯡꯗꯨꯅ ꯊꯝꯕ ꯎꯌꯨꯛ ꯁꯝꯕꯜ ꯑꯃꯠꯇ ꯌꯨꯡꯁꯟꯕꯗꯒꯤ ꯃꯍꯥꯛ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯆꯕꯤꯔꯗꯣ ꯌꯥꯝꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯤꯟꯗ꯭ꯔꯣꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯗꯥꯃꯦꯟꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯤ ꯃꯍꯥꯛꯁꯨ ꯉꯟꯅ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯉꯝꯂꯕꯗꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯤꯔꯤꯕꯁꯦ ꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯥꯃꯦꯟꯗꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯁꯨꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ